India LEINGAKKA suspension of operation su TOUNARAGA AMASUNG TOUNADANA HAIBADI PHONGNA AMASUNG PHONGDANA YOKKHATTUNA THAMLIBA KUKI LALHOUBA SINGNA MAYANGLAMBAM RISHIKANTA MINUNGSHI AMATA YAODANA NONGMEINA KAPTUNA Hatkhibabu Federal Students Organization KANGLEIPAK Fesok na Yaningdaba Phongdorakli Fesok President Kanguzam Amarjitna Khuyek Piduna Thadorakpa Cherol Amada Mihat Asigi Matangda January Bakuki Lalhulub Amadi Launam Lam Thak Tauduna Migi Maralda Mikaduna Hingba Pambi January B Minungshi Khangdabi Nupi Adubusu Atuba Matamda Manipura Hosik Ladiba President Rulgi Lengak Asina Putoktuna Laibak Miyam Khangna Ahak Pacharak Pigadabani Masiga Iroinana Laikhidrabagi Imung Manungi Awabada Fesoki Thomi Pumna Maksu Saruk Yarki Amaromda Hatkhiba Chahi Lising Aniga Kunga Mangagi February da State asida Indian Constitution ki Article 356 ki makhada chathariba President Rule asigi manungda chamjaraba micham kayabu hatpiraga India LEINGAKKA ki makhada namfuda laushin bikhraga asumna hinghaliba Manipur gi miyam amata oina makeup thokpagi matam oidiribra Manipur thokliba thodok pumnamak asigi horafamdi India LEINGAKKA ni haiba mipung khudimagna khangnaraba matam asida India LEINGAKKA thausadraduna Manipur gi issue sing asibu lumna lauduna athuba matamda loishindrabadi Manipur miyamga mahiroi khunaiga amata oina changsilakpa khongjangi afafata daita India LEINGAKKA bugadabani haina Fesokna Jackson Warim wa thamlakli